ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯎꯗꯤꯟꯔꯣꯜꯒꯤ ꯊꯧꯔꯝꯗ ꯂꯥꯏꯔ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤ꯫ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯂꯥꯏꯔ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ꯫ ꯆꯔꯥ ꯅꯥꯝꯃ ꯍꯦꯟꯗꯅꯕꯒꯤꯗꯃꯛ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯃꯆꯥꯁꯤꯡ ꯑꯍꯨꯝꯒ ꯍꯤꯡꯖꯔꯤꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯆꯥꯎꯕꯤꯅ ꯈꯨꯡꯒꯪꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪꯗ ꯂꯦꯟꯖꯔꯤ꯫ ꯆꯤꯜꯂꯕꯗ ꯁꯤꯡꯆꯦꯞ ꯊꯥꯕꯒꯨꯝ ꯆꯔꯥ ꯅꯥꯝꯃ ꯍꯦꯟꯗꯅꯕ ꯂꯦꯜꯂꯤꯕꯤ ꯆꯥꯎꯕꯤꯗꯣ ꯑꯃꯨꯛꯁꯨ ꯍꯦꯟꯅ ꯋꯥꯍꯟꯕꯤꯔꯤ ꯃꯆꯥ ꯑꯇꯣꯝꯕꯒꯤ ꯏꯔꯕ ꯍꯛꯆꯥꯡꯅ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯃꯜ ꯌꯥꯎꯗꯅ ꯂꯥꯌꯦꯡꯂꯤꯕ ꯁꯍꯔꯒꯤ ꯁ꯭ꯇꯦꯠ ꯗꯤꯁꯄꯦꯟꯁꯔꯤꯗ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯗꯤꯁꯄꯦꯟꯁꯔꯤꯒꯤ ꯕꯔꯟꯗꯥꯗ ꯑꯅꯥ ꯌꯦꯡꯕ ꯃꯤꯌꯥꯝ ꯀꯌꯥꯁꯨ ꯀꯨꯡꯅ ꯂꯦꯞꯂꯝꯃꯤ꯫ ꯗꯥꯛꯇꯔ ꯕꯥꯕꯨ ꯂꯥꯛꯂꯕꯗꯨꯗ ꯃꯤꯌꯥꯝꯁꯤꯡꯗꯣ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯅꯈꯔꯦ꯫ ꯆꯥꯎꯕꯤꯁꯨ ꯄꯔꯦꯡ ꯁꯥꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯗꯨꯅ ꯂꯦꯞꯈꯔꯦ꯫ ꯃꯊꯪ ꯃꯊꯪ ꯗꯥꯛꯇꯔ ꯕꯥꯕꯨꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯎꯅꯔꯤ ꯑꯃꯁꯨꯡ ꯃꯍꯤ ꯃꯍꯤ ꯊꯣꯛꯅꯔꯛꯂꯤ꯫ ꯆꯥꯎꯕꯤꯒꯤ ꯃꯇꯥꯡ ꯌꯧꯔꯛꯇꯨꯅ ꯃꯥꯁꯨ ꯀꯥ ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯅꯥꯕꯗꯣ ꯄꯝꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯗꯥꯛꯇꯔ ꯕꯥꯕꯨꯅ ꯍꯪꯂꯛꯈꯤ, "ꯀꯔꯤ ꯇꯧꯔꯦ ꯅꯪꯒꯤꯗꯤ?" ꯆꯥꯎꯕꯤꯅ ꯈꯨꯝꯈꯤꯔꯝꯃꯤ, "ꯑꯉꯥꯡ ꯑꯁꯤ ꯃꯁꯥ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ." ꯆꯥꯎꯕꯤꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯗꯥꯛꯇꯔ ꯕꯥꯕꯨꯅ ꯆꯦꯖꯦꯠ ꯑꯃꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯣꯠꯆꯤꯜꯂꯒ ꯄꯤꯊꯣꯔꯛꯈꯤ ꯑꯃꯁꯨꯡ "ꯑꯁꯤꯗ ꯏꯔꯤꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯄꯤꯖꯧ" ꯍꯥꯏꯔꯛꯈꯤ꯫ ꯆꯥꯎꯕꯤꯅ ꯆꯦꯖꯦꯠ ꯑꯗꯣ ꯄꯥꯏꯔꯒ ꯊꯣꯔꯛꯇꯨꯅ ꯕꯔꯟꯗꯥꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯈꯜꯂꯛꯈꯤ꯫ ꯗꯥꯛꯇꯔ ꯕꯥꯕꯨꯅ ꯏꯆꯥꯁꯤꯕꯨ ꯏꯌꯦꯡ ꯍꯦꯛ ꯌꯦꯡꯗꯅ ꯍꯤꯗꯥꯛ ꯃꯃꯤꯡ ꯏꯗꯨꯅ ꯄꯤꯔꯛꯂꯤꯕꯁꯤꯕꯨ ꯑꯅꯥꯕ ꯐꯒꯗ꯭ꯔꯅꯦ? ꯃꯁꯤꯕꯨ ꯐꯒꯅꯤ ꯍꯥꯏꯕ ꯅꯤꯡꯗꯦ꯫ ꯑꯗꯨꯅꯗꯤ ꯑꯇꯣꯞꯄ ꯗꯥꯛꯇꯔ ꯑꯃꯗ ꯁꯦꯟ ꯄꯤꯗꯨꯅ ꯌꯦꯡꯍꯟꯕꯅ ꯐꯒꯅꯤ ꯈꯟꯗꯨꯅ ꯑꯇꯣꯞꯄ ꯗꯥꯛꯇꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯂꯩꯇ ꯂꯩꯇ ꯑꯌꯦꯡꯃꯜ ꯄꯤꯗꯨꯅ ꯌꯦꯡꯍꯜꯂꯕꯗꯨꯗꯗꯤ ꯑꯉꯥꯡꯗꯣ ꯌꯥꯝꯅ ꯐꯖꯅ ꯖꯟꯇ꯭ꯔꯒ ꯊꯥꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯦꯖꯦꯠ ꯑꯃꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯈꯣꯠꯆꯤꯜꯂꯒ ꯄꯤꯊꯣꯔꯛꯈꯤ ꯑꯃꯁꯨꯡ ꯍꯥꯏꯔꯛꯈꯤ, "ꯑꯁꯤꯗ ꯏꯔꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯐꯥꯔꯃꯦꯁꯤꯗꯒꯤ ꯂꯩꯗꯨꯅ ꯄꯤꯖꯧ." ꯆꯥꯎꯕꯤꯅ ꯆꯦꯖꯦꯠ ꯑꯗꯨ ꯂꯧꯔꯒ ꯃꯅꯥꯛꯇ ꯂꯩꯕ ꯐꯥꯔꯃꯥꯁꯤ ꯑꯃꯗ ꯆꯪꯗꯨꯅ ꯆꯦꯖꯦꯠ ꯑꯅꯤꯗꯣ ꯄꯤꯁꯜꯂꯒ ꯍꯥꯏꯔꯝꯃꯤ, "ꯆꯦꯖꯦꯠ ꯑꯆꯧꯕ ꯑꯃꯁꯨꯡ ꯃꯆꯥꯗ ꯏꯔꯤꯕ ꯍꯤꯗꯥꯛ ꯑꯅꯤꯗꯣ ꯀꯔꯤ ꯈꯦꯠꯅꯕ ꯂꯩ ꯍꯥꯏꯕꯤꯌꯨ." ꯍꯤꯗꯥꯛ ꯌꯣꯜꯂꯤꯕ ꯃꯤꯑꯣꯏꯗꯨꯅ ꯆꯦꯖꯦꯠ ꯑꯅꯤꯗ ꯏꯔꯤꯕꯁꯤꯡꯗꯣ ꯄꯥꯔꯒ ꯍꯥꯏꯔꯛꯈꯤ, "ꯆꯦꯖꯦꯠ ꯃꯆꯥꯗ ꯏꯔꯤꯕꯁꯦ ꯆꯨꯝꯅ ꯂꯣꯛ ꯂꯥꯏꯍꯧꯒꯤꯅꯤ, ꯑꯗꯨꯒ ꯆꯦꯖꯦꯠ ꯑꯆꯧꯕꯗ ꯏꯔꯤꯕꯁꯤꯅ ꯃꯦꯂꯦꯔꯤꯌꯥꯒꯤꯅꯤ." ꯆꯥꯎꯕꯤꯅ ꯍꯥꯏꯔꯛꯈꯤ, "ꯆꯦꯖꯦꯠ ꯃꯆꯥꯗꯨꯒꯤ ꯑꯏꯃꯜ ꯌꯥꯎꯗꯦ, ꯑꯗꯨꯒ ꯆꯦꯖꯦꯠ ꯈꯔ ꯆꯥꯎꯕꯗꯨꯒꯤꯗꯤ ꯃꯃꯜ ꯌꯥꯎꯕꯅꯤ." ꯋꯥꯗꯣ ꯇꯥꯕꯗ ꯍꯤꯗꯥꯛ ꯌꯣꯟꯕ ꯃꯤꯑꯣꯏꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯃꯃꯜ ꯌꯥꯎꯗꯕ ꯆꯦꯖꯦꯠꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯄꯤꯖꯗꯨꯅ ꯂꯩꯔꯕꯗꯤ ꯅꯆꯥꯗꯣ ꯁꯤꯕ ꯐꯥꯎ ꯌꯥꯏ." ꯃꯇꯝꯗꯨꯗ ꯆꯥꯎꯕꯤꯅ ꯊꯃꯣꯏꯅꯨꯡꯗ ꯈꯜꯂꯛꯈꯤ, "ꯏꯁ, ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ! ꯁꯔꯀꯥꯔꯅ ꯂꯥꯏꯔ ꯃꯤꯆꯝꯁꯤꯡꯒꯤꯗꯃꯛꯇ ꯃꯃꯜ ꯂꯧꯗꯅ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯍꯥꯡꯂꯤꯕꯁꯤꯡꯁꯤꯗꯤ ꯃꯁꯥꯒꯤ ꯑꯣꯏꯖꯊꯤꯕ ꯗꯥꯛꯇꯔ ꯕꯥꯕꯨ ꯈꯔꯅ ꯃꯤꯑꯣꯏꯕꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯑꯁꯤ ꯂꯩꯄꯥꯛꯇ ꯊꯥꯅꯕꯒꯤ ꯊꯧꯔꯥꯡ ꯁꯤꯜꯂꯤꯕꯣꯏꯔꯦꯀꯣ." ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯔ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯏꯕꯒꯤ ꯃꯤꯡ ꯁꯥꯍꯤꯇ꯭ꯌꯚꯨꯁꯟ ꯁꯤꯜꯂꯩꯃ ꯑꯃꯗꯤ ꯀꯣꯔꯝ ꯒꯣꯜꯗ ꯃꯦꯗꯦꯂꯤꯁꯠ ꯅꯣꯡꯊꯣꯟꯕꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯏꯪꯔꯥꯖꯤ ꯆꯍꯤꯔꯣꯜ 1732ꯗ ꯐꯣꯡꯗꯣꯛꯈꯤꯕ ꯐꯤꯗꯝ ꯂꯥꯏꯔꯤꯛ ꯑꯍꯨꯝꯁꯨꯕꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯪꯔꯥꯖꯤ ꯆꯍꯤꯔꯣꯜ
2020ꯒꯤ ꯅꯣꯚꯦꯝꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 15ꯗ ꯑꯏꯕ ꯂꯨꯞ ꯍꯣꯖꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯏꯕ ꯃꯁꯥꯃꯛꯀꯤ ꯋꯥꯔꯤꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯅꯥꯔꯦꯡ ꯇꯠꯈ꯭ꯔꯁꯨ ꯁꯥꯆꯩ ꯂꯩ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯋꯥꯔꯤꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯋꯥꯔꯤꯃꯆꯥ ꯑꯃꯅꯤ꯫ ꯋꯥꯔꯤꯃꯆꯥ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯏꯁꯥꯃꯛ